Lok Sabha election lisingani kungamarida Indiana absolute majority fangkibaga loinana Narendra Modi bu ahumlak suba tamgi Prime Minister oina tha sigi nipanda wasak louraba yai. Agency ki pauna fongdokpada taranipan suba Lok Sabha mikhalda BJP na sit chani nifu fangduna single largest party oibaga loinana Indiana absolute majority Fangbangam Kibani, Tasigi Nipanda, Prime Minister Oina Narendra Modi bu wasak laubaga loinana, Numit asimakta da Mahaki Cabinet Union Minister Singsu wasak lauragani. Taranipan suba Lok Sabha Cabinet asi ngasi Taratare suba Lok Sabha Cabinet asi ngasi dissolve taunaba recommend taukibaga loinana Prime Minister Narendra Modi ngasi Rashtrapati Bhavan na satuna President Draupadi Murmu da Prime Minister oibadagi tokpagi cherol pisinkre amadi President da anoba government ama semnanabasu Narendra Modi na ngasi President da claim taukre Taranipan suba Lok Sabha mikhalda UP gi Varanasi constituency da Narendra Modi na mahaki khwaidagi naknaba lamba oiriba Congress ki Mireb Ajoy Rai dagi vote masing lak ama makhai henduna mai pakhibani. Taranipan suba Lok Sabha election da inner amadi outer Manipur parliamentary constituency animakta mai paklaba Congress Mireb Singh Angomcha Bimol Akoizam amasung Alfred Kangam Arthur anibu si Minister N Birena nungaiba amadi harauba fongdokre si Minister na mahaki ex da thadorakpa warolda inner amadi outer constituency animakta mai paklaba Congress Mireb anigi mafamda nungaiba fongdok aduna BJP gi lengak na mai paklakpa Congress ki MP ani galona na lamda masigi yellow furup singi yaifana bathabak thauram sing makhata na tawkhigani Manipur gi miyam gi amadi tungi mirol gi yaifana bathabak thauram tawba haiba asi state lengak ki fireb ahongba leite hainasu fongdokhi